थौसिल सोइबना कोविड अमुक हन्न वांखतहनगदौरे ट्रिपल सी हांगलिबा कॉलेज सिंगदा महिरोइ सिंग थोमजिन रखरे मणिपुर लेंगा की मखादा लैबो ऑफिशियल सिंगे अचौबा सोइबा कयाना मरम ओइरदुना फिबम खरा फरकलबा कोविड लाइचर अमुक नौना वांखलकपा याबगे मवोंग अमदा लैदे कोविड केयर सेंटर ट्रिपल सी हांगदुना लैरिबा वाइखोम मनी गर्ल्स कॉलेज दा मसिंग यामलबा महिरोइ सिंगना फॉर्म फिलअप की दमक थोमजिन रखरे कॉलेज असिगी सेकेंड फोर्थ अमदी 6 सेमेस्टर एग्जामिनेशन की फॉर्म फिलअप तौनबगी नुमित असे ngarang lusilakpadagi yamlaba mahiroy sing adu college asida thomjinarkhibane mahiroy masing yaman khibana maram oiraduna 6 semester gi oinadi form fill up tawbagi matam asi tha asigi kungani thoi fawba sangdokre hainasu paw asina phongdorokle college asigi yamlaba mahiroy sing covid ki chana kanglon gi wangmada college gate ta ayuk pung 10 rom tarakpadagi queue lepa thengrakhe mahiroy sing asina college gate ta leplingai matam dasu ambulance na कोविड सेंटर असिदगी अनाबा पुथोक पुसिन तौबसु इतत ततना थेंगनखि हाइरे फॉर्म फिलअप तौबा लाखिबा महिरोय अमगा पाउसी असिगा वारी सानाबदा महाकना हाई कोविड 19 की अनी सुबो वेब की सीरबा तानफम असिदा कॉलेज की फॉर्म फिलअप असि ऑनलाइन की खुथांगदा तौबा याबगी खुदोंग चाबा पीदबा असि यामना लाइबक थीबने कोविड केयर सेंटर ओइना सिजिनदुना कोविड पॉजिटिव ओइबा मियोय कया लैरिबा कॉलेज असिदा हकथेंगना चंगहनबा असिना महिरोय सिंगदा चाउना मी पाइबा पोखलै कॉलेज अथॉरिटी की माइकी दगेसु लाखलिबा महिरोय सिंग असिबु निंगथीना एसओपी ngakhadbagi thoksil paikhatpagi mami tade form fill up tawbagi numit asisu akhana bakhara khak pibana maram oiduna tangai fadana महिरोय सिंगना कॉलेज असिदा ngarang lakna khibane state asida paktakna sandoktuna misi mina ka ya thoghaliba covid 19 gi laichet asi lakshana bayamna kanna hona ringai cherak asida महिरोय सिंगbu कॉलेज ta mukta da kokhat pai basi khwaidagi chauna asoiba thoksil ne hairiba thawong asi waikhom mani गर्ल्स कॉलेज खक्त नतना अतई कॉलेज सिंगदसु अदुम तौवे ओजा सिंगसु महिरोय सिंगसु कोविड की एप्रोप्रिएट बिहेवियर ngakpagi wakhalo namata yauna khidre asigumba thawong asi tawdana balaingak nasu akhanaba thawrang ama fawba paikhat pidre कोविड की अकन बलाइचत मनुंग असिदा एग्जाम फावब तौदना प्रमोशन पीनरिबने फॉर्म फिलअप तौबसी तंगाई फदरगदे ऑनलाइन दा तौबा याबगी ओइथोकपा लैरिबने फिबम सिंग असि लैंगाकना कुपना यंगसिल हौद्रबदे मणिपुर दा नहुंगना कोविड की वेब अमुक वांखलकपा याबगी ओइथोकपा लै हाइना रखले अवांग नोंगपोक असि इंडिया के कैंसर की कैपिटल ओइरे रीजन असिदा अनौबा केस ख्वाइदगी वांगना लाकले रिपोर्ट अरुणाचल प्रदेश के पापुमपुरे डिस्ट्रिक्ट अमसुंग मिजोराम की आइजोल दा लैवाक असिगी ओइना मथंग सिटना नुपा अमसुंग नुपिसिंगी मरक्ता अनौबा कैंसर केस ख्वाइदगी वांगना लाकले हाइना गवर्नमेंट की रिपोर्ट अमना फोंदोखरे इंडियन काउंसिल ऑफ मेडिकल रिसर्च ICMR अमसुंग नेशनल सेंटर फॉर डिजीज इन्फॉर्मेटिक्स एंड रिसर्च NCDIR na thadorokpa report adugi matungina mi lak ama cancer oibada papumpare district nupi singi manungda chaniga hompu mapan lom yaure nupa singi marakta case lak ama da mizoram gi capital Aizawl dasu chaniga hompu mapan lom yawi haina report adu da palle laiwak asigi oina north east india ase cancer gi capital oire mafam asida cancer gi anoba case khwaidagi yamna thengnare haina Pasigat ki Bakin Partin General Hospital BPGH da laiba popular breast cancer registry PBCR gi principal investigator Dr. Kalingjerang na haike ICMR NCDIR Bengaluru gi makada PBCR project asi paikhat pani masi National Cancer Registry Program NCRP gi mijeng makada cancer gi train asi naina bani haina mahak na haide assembly session gi mangoina na cabinet mifam pangthokre Taramathoi suba Manipur Legislative Assembly gi tarahumdoi suba session oina lakliba August ki tang kundage assembly mifam hogodoriba siga mari lainana ngarang nungthil state cabinet ki mifam ama chief minister gi secretariat ta laiva cabinet hall da pangthokre chief minister N Biren Sir logduna pangthokiba state cabinet ki mifam adu agenda na chingba puthoklaga khanakibagi wafam di leite adum oinamak lakadoriba state assembly gi session asiga mari lainana wafam kaya nainaki haibagi paude press na phange मिफम अदुदा डिस्ट्रिक्ट काउंसिल ग मरी लेनबा बिल अमगी मतंगदा हिल एरियाज कमिटी मणिपुर लेजिस्लेटिव असेंबली न लौखिबा रिकमेंडेशन अमगा यामना कुपना खनकी हाइबगी वाफम अमदी लेरे अदुबु हिरम असगी मतंगदा कैबिनेट मिनिस्टर अमतना वाफम अमता फोंदो उहाइबा याखिदे पनबा याबदी हौखिबा अगस्त की तांग 13 हिल एरियाज कमिटी की चेयरमैन के लैसियोना थोखिबा चेरोल अमगी मतुंगिन्ना दि मणिपुर हिल एरियाज ऑटोनोमस डिस्ट्रिक्ट काउंसिल बिल 2021 असि कमिटी असिना एडॉप्ट तौबगा लोइना हाइरिबा बिल असि एक ओइना चनहनबा लाकदोरिबा असेंबली की सेशन मनुंगदा पुथोंनबा वारेप लौबा लैख्रबने
ngarang Bisnupur Block Congress Committee gi thopubasing paktaknana resign tawkhre Bisnupur Kendra gi manungda leiba Bisnupur Block Congress Committee, Bisnupur Block Mahila Congress Committee, Bisnupur Assembly Youth Congress Committee amadi 26 Bisnupur ACG Congress ta sogolamba maruoiba miyoising ngarang paktaknana resign tawkhre resign tawbugi thoram ama ngarang ningthaukhong ward number 12 ta leiba ibudau panganba community hall da pangthokhi mass resignation tawba du da ningthaukhong amadi Bisnupur Municipal Council ge Congress ki ex councillor sing saruk yakhe Bisnupur Block Congress Committee ki President CH Ibotombi Singh, Bisnupur Block Congress Committee ki Vice President K Lukhoi Singh, Bisnupur Block Congress Committee ki Vice President KH Kutamsa Singh, Youth Congress Bisnupur Block Congress Committee ki President L Premjit Singh, Nachau Gram Panchayat ki Pradhan N Yadu Singh, Bisnupur Block Mahila Congress Committee ki President M Syama Devi, Bisnupur Block Mahila Congress Committee ki VP RK Tombisna Devi, Bisnupur Block Mahila Congress Committee ki VP Onupi Macha Devi na lusingduna Bisnupur Block Congress Committee, Bisnupur Block Mahila Congress Committee amadi Bisnupur Assembly Youth Congress Committee ki polling 40 da leiba maruiba Congress ki karmi sing resign tawbada yauki haide Health Department ki thomi sing strike yauba yaroi Health Department ki thomi sing na makhal amata ki khongjang sangsinba yaroi haina Manipur lengang na order thokre Special Secretary Home H Gyan Prakash na ngarang thokiba order asigi matungin Manipur da hojik waripa COVID-19 gi phibam asi yenglaga Health Department ki thomi singna makhal amata gi khongjang sangsinba yaroi maduna miyam gi punsi da chauna khudong thiba thokan ba yai haire Essential Service Maintenance Act 1984 gi section 2 clause A sub clause 3 gi matungin Health Department ki thomi singna khongjang sangsin bai basi miyam gi punsi da khudong thiningai oi maramaduna essential service da leiba miyoi singna makhal amata gi khongjang sangsin banatraga saruk yaba yaroi haire Essential Service ki manung chan balamda thabak tawriba thomi singna khongjang sangsin bai basi lona yade Manipur da hojik wariba COVID-19 ki phibam amasung laksinana bahona riba da asigumba Essential Service da leiba department singi thomi singna khongjang sangsin bada saruk yarabade hena sathiba phibam ama mayok naba yai Health Department ki staff singna miyam gi interest da khongjang sangsin bada saruk yaroi davane ek asigi section 3 clause 4 gi matung inasu Essential Service da leiriba miyoi sing khongjang changsin ba yade ngarang lengang na thokliba order si tha taruk phawba order thokliba numitagi paraga chatnagani hainasu cherol asina makhata na phongdorok le National Teachers Award lauthokpada Manipur dagi ningmario simre yaure National Award to Teachers 2021 phangada ba oja singi ming ngarang Ministry of Education na lauthokre chahi asigi oina aphaba education pi na bahona bada singthaningai oiba thodang loba oja nifuga mari da piragani Award asi phangada singi manungda Manipur gi Ukhrul District ta leiba Ukhrul Higher Secondary School gi oja ningmario simre yaure Award asi gi damag June amadagi July 10 faubada online nomination ohenkhibane Award asi kumsing English amaga chamapan yangkhai nipan da lingkhat kiba matung chahi khudingi mathau ningthina tawba oja sing da pibane Award asi da medal ama certificate ama amasung sel gi oina lupa lising yangkhai yaure Ministry of Human Resource Development na laibak asi gi tongan ba state sing dagi nominate tawrakhiba oja sing dagi August 10 da khanghatlaba matung ngarang lauthorokhibane Fungyar Manipur gi khwaidagi sothaba subdivision oire nauna semkiba Kamjong District ki subdivision ama oiriba Fungyar subdivision Manipur gi khwaidagi sothaba subdivision singi manungda ama oire subdivision asida leriba lainga ki loisang sing staff matik chana leitre miyam da thaknaba aphaba ising phangamdri loinana lainga na piriba public distribution system gi polam sing matik chana miyam na phangba ngamdri haina Fungyar Student Union gi President Amung Kai Singh na phongdokre Fungyar Subdivisional Headquarter da leidiba Village Authority ki Court Hall da pangthokiba thoram amada Fungyar Student Union ki President Amung Kai Singh na hai subdivision asigi manung da leiriba miyam na thakna chana ba isingi award pa chahi kaya lisang sitna mayok na duna lakle masida natana Fungyar PIC gi leiriba tangai fadaba problem kaya mayok na re school da oza yauna award apa kaya leire power supply chang nai na phangde PDS ki polam sing phangdabagi awaba mayok nari loinana subdivision ki thakta leiriba department sing da award apa kaya leiri haide mahak na hai ising haibasi miyoi bana hingbada changdaba yadraba masak amane subdivision asida toti ising marik ama phauba phangde nupi sing na chahi chupa loktagi ising holaga sizinare loinana liter samnga chanba ising water tank amagi mamal asi lupa chahum oiri haike mahak na hai Fungyar PIC asida staff singi award pa kaya mayok nari
Fungyar subdivision asida chawrangna miyoi lising kun manga rom khundari. Fungyar PIC da MZL da yauba Dr. Manga gi manungda haujik ani khaktamak leire. Mafam asida ambulance leite ana ayek yarokpada kilometer chama lapa Imphal tana anaba pubagi tangai fadaba leiba. Athu akai gi oina sizinanaba ambulance ama pibinaba chahi kayagi mangdagi taknaduna lakbane. Ambulance leitabada miyamda hainingai leitana khudong chadaba thogdo kaya thokiba laikre hairi. Mahak hai PIC asida khudaki oina mi kanbada sizinanaba masaksing amadi hidak langthaksing phangdei. Loinana miyam taibang mapugi thaujalda hingli. Mahak hai Fungyar subdivision asida Primary Health Subcenter tarit leiri makhoi sing adu Patbung Sorbung Sorde Leiting Lamlai Khunau Tangkhul Hundung amadi Singkapta leiri. Lamdam adugi miyam gi khudong chahanabagi damak haujik leiriba PIC asi CIC da ongkhat pinaba chahi kayadagi taknaduna laklei. Adubu ngasi fauba thabak oina onthokpa leitre. Mahak hai Fungyar Higher Secondary School asi haujik punna sanction tobo post masing asi yangkhai gani thoine. Adubu haujik oja kundagi hena leite. Oja kun asina school sing asi puduna laklei. Haujik primary section da oja ama amadi high school section da oja ahum leire. Masiga loinana higher secondary section da lecturer taraga taruk leire. Masida oja taraga marina regular ni oja anina contract ni. Oja taraga taruk asigi manungda oja nipanna science ki amadi oja nipanna arts ki oja singne. Haujik school asida oja kuntraga ni thoigi awat pa leire loinana oja sing aduna leinana ba quarter na chingba amata sagat pa leite. Mahak hai subdivision asida leiriba power department ki office asida chowkidar amaga lineman anidagi hena leite. Masina maram oiraga mai chang naina phangdabagi thogdok sing leptana chahi kayadagi mayok naduna laklei haikhe. Public distribution system ki matangda mahak hai haujik cheng watpagi matangda miyam gi marakta akanba kholaw kaya launarakle. Adubu mari leinaba department ade haujik phauba tasinadana leire. Masiga loinana subdivision asida leiriba department sing horticulture and soil conservation, agriculture amadi veterinary and animal husbandry na chingba kaya mathau amata tawdana leiri haikhe. Admission gi thokiba cut off mark chanaba yaroi. Lainga ki higher secondary school sing na mahiroi lawbagi matangda thokiba cut off mark ke notification adu khudakta handokadabane. Cut off mark asi chanaba yaroi. Online gi khuthangda entrance test tawnaba honagadabani haina Manipuri Student Federation MSF na phongdorokle. Hiram asigi matangda MSF ki General Secretary Hizam Rosan na kuyak piduna thadorokba cherol man hai. Board of Secondary Education Manipur BOSEM and Central Board of Secondary Education CBSE na lawba class 10 gi examination asi COVID-19 na maram oiraga kumja 2020-21 gi oina promotion pikhrabane. Aduga lainga ki higher secondary school kharada category UR OBC ST SC gi cut off mark percentage thorakpa si laibak thibane. COVID-19 na maram oiraga promotion pikhibaduda BOSEM gi oina punna mahiroi lising nifu taret ka chani gani pan pass tawki. Result aduda first division da mahiroi lising kunithoi chahum kulhumdoi, second division da mahiroi lising kun mathoi humbudraga mapan amadi third division da mahiroi lising ahum ga chani pan taruk pass tawkhibane. Serol asina makata na hai mahiroi sing na hena pamli balenga ki school sing asigi mahiroi lawbugi chang henggaran ba mathok tai school sing gi infrastructure leitragasu lainga ki mari leinaba tongan ba building sing da agreement tawba mathok tai. COVID-19 na miyoi ba khunai da awaba saithing phangduna leire adubu mahide tamdaba yadabana maram oiraga lainga ki school da tamnaba apikpa senpham da admission tawnaba honari. Amaromda percentage hena nemba mahiroi sing tamba phanghandaba thawong manba lainga ki higher secondary school kharada cut off mark ki notification thorakpa du khudakta handokadabane. Masina sathariba pandemic asina asuk luraba sairak sida admission tawnaba honabada amaga punsillaga lehenaba machak ama ohelle. Online ki khuthangda tahonnaba honabiyu mahiroi lup asina ngasi dagi leiriba higher secondary school singda survey sathragane. Survey asida maru oina school singi infrastructure gi phibam yangsingane. Drug day addiction center singna ingadaba kanglon semkhre. State asida chalairiba drug day addiction center singda inmate singbu mayai ka bachinjak tagi thaptoknaba chathaba layeng pathap singna miyoi bagi hingbagi hak sing khongoinaba thingnabagi pandamda Manipur Human Rights Commission MHRC na hairiba the addiction center sing asina ingadaba madi center sing asida tangai fadana changba polam sing phanganaba akhanaba kanglon ama sembaga loinana chana hanaba khangan khre haire. Pawasina hai lamdam masigi tongan ba maru oiba private drug day addiction center sing dalayang bagi mingda inmate sing da center gi authority na ka hena ot naiduna miyoi bagi hak khongoi na re hai bagi paw phangbadage commission asigi acting chairperson Khaidem manina lusingba media yauba tim amana center kayada chatuna yengchen khe loinana
Yangsin khongchet aduda thengnarakhiba phibamsing aduda yumpham oiraga MHRC Core Group on Human Rights Defender, Core Group on Women's amadi tongan-tonganba Civil Society Organization singgi mihut singa phaminaduna center sing asida pamdaba thogdok sing thoghandanaba amadi inmate sing na darkar oiba polam sing phanghangadaba kanglon ama semnanaba warep lawkhibani hairiba Manipur Human Rights Commission na semkhraba state asigi drug de-addiction center sing na ingadaba kanglon sing adudi mayai kaba chinjakta hainakraba miyoi singbo chinjak asi thadokhanduna mahusagi punsi halahalnaba honariba NGO amadi de-addiction center khudingmak leingakta register tawgadabane center sing na thagalakpa document sing adu Manipur leingaki Social Welfare Department na kupna yangsingani amadi center sing adu da piriba facility sing adu kanglon ngakpra haina yangsinduna no objection certificate pibagi khongthang laukhatkanai center sing da akhanaba inmate amadi yangchingadaba miyoi singi masing walhandana thamgadabani amadi center sing da laifam thokpa inmate ki masing dagi hena lauksinba yaroi drug user amabu center da thajindriba mangoinana executive magistrate natraga deputy superintendent of police dagi tadava officer amada pau pigadabani amadi center da thambagi chahi subra amadi masagi ayaba yaurabra haiba yangchingani center sing na inmate singbu tathi tawaina tawba amadi miyoi bagi hingbagi hak khongoi nabagi thawong sing amata chathaba yaroi hairiba thawong sing asi chathare haibagi wakat laglabadi logi oiba khongthang lakhutkani haina kanglon sing aduna makata na haide cabinet na ayaba pikre Northeastern Regional Agricultural Marketing Corporation Limited Neramekta revival package pinaba Manipur lengaki cabinet mifam na ayaba pikre Neramekta pigadoriba lupa crore 138 lakh nifu mangagi revival package asida lupa crore 38 na fund based support oina duga lupa crore 10 lakh nifu ga mangana non fund based support oina pigadoribane ngarangi mifam aduda Manipur Legislative Assembly gi mifam asida ruling party ki maikai dagi kari thabak sing lakhot kadage loinana opposition na pukhalakpa wafam sing da ahoba lehendana ba hona ba wafam sukhana ki haide mifam aduna hojik Manipur Government Services Federation na makhogi demand sing taksinduna changsili ba thabak lepagi khongjang asina oiragli ba phibam gi matang da sukhana ki haide awang nongpok ta sarang na ba thoklei Modi government kadai da chatkharbage Congress na ngarang Prime Minister Narendra Modi amasung Home Minister Amit Shah gi makhada yangsiliba awang nongpok ta sarang na bathokle amasung law and order mapung phana ngakpa ngamdre haina maral sikre senior party leader Randip Singh Surjewala na BJP NDA na sasan tauba state singi marakta lan gi matawgum thokdok sing thokliba amasung mifatta kaya na Meghalaya governor gi convoy da attack tawrogli amasung lalhauba singna lambi singda nongmai kaplingai matam asida Modi government kadai da chatkharbagi haina hangle PM amasung HM ki makada yangsiliba Northeast law and order amasung constitutional machinery mapung phana salaiba ngamdre amasung charang na bathokle haina mahakna maral sikhi Assam Mizoram khud thokna khrei police na nongmai kapadami taret sikhrei BJP NDA na sasan tawba state sing asida lan gi matawgum khud thokna khrei mifatta singna Meghalaya governor da attack tawkhrei lalhauba singna lambi singda nongmai kaple state ki home minister resign tawkhrei Arunachal da China sangsilakhrei Modi government kadai da chatkharbagi haina mahakna hangkhe handak police ka khud thokna bani haiba thokdokta sikhiba hana lalhauba yauramba amagi laikhidabagi procession chalingai da Independence Day da Meghalaya capital amasung masiga naknaba mafam singda thugaiba madi mai thabagi thokdok chatharakpadagi yamdrabada district mari da mobile internet service lauthokre amasung Shillong da curfew thamkhrei Chesterfield thankiu kauba hanagi aina thingkraba Hinayu Trap National Liberation Council HNLC gi General Secretary adu ing 2018 da Deputy Chief Minister Proston Tinsong da changjakhibani mahak haukiba tang 12 da Meghalaya gi East Khasi Hills District da police ka khudthokna bani haiba thokdok amada sikhibani mamang da Assam amasung Mizoram police ki marakta khudthokna ki state ani gi marakta border da tension wangkhana rakpadagi policemen sing sikhi July 13 ta awang nongpok state ani asigi marakta interstate border da khudthokna bada Assam police personnel taruk sikhi aduga kasar gi SP yauna mi 50 rom sokhe aroi bada tabiri bapum namakpu thagatjari